ngasi phongkhiba tungan manipuri si phongsinga masum thokhiba thawdo wathuksingi maroibi I pausing meyamna thamjagi ahanbada mayesona security advisor Kuldip Singha ga unakhre manipur gi hauju oriba phiba masigi matangda RPI Athawali gi national secretary mayesor thanaujamna security advisor Kuldip Singha ga unakhre Chief Minister Secretariat Office the Security Advisor Kuldip Singha ga unaruraba matung mayesor thanaujamna hai mairoi Linthoingambi Hemjit hatpada sianaba Mishing CBI na Pakraba matung the House of Power Mokui Asipaksan Putopungam the Lady Besiki Maram Karino and Hangmada Kuldipna Mairu and mihat aduda nupi amadi phajana chenare haiba khangle hauzik su lepalaitana numit khutingi thibu humigi thabak security sing tawri laimita ki mafam kya sas operation sing tawduna athuba matamna mairu ani haksang sing phangnaba thiri haina phungdoraki mayesona makhatana hai Leba sigi Independence Day numita Susampur Mars Spot chatpada afaba makhal gi khulai paiduna saruk yaribi singi matangda hangba matamda Kuldip Singha numit aduda paidib numai sing adu sanapot ki numai ngaktane hena phungdoraki hauju miyamna government thajaba leitriba amadi security singna irang asiga mari leinana tawriba thabak singda thajadaba phawaliba sigi matangna su mahaki wafamda mahaki mafamda wafam sing thamke Singdana tauning batawda karisu tawdaba aduga tampak lamda miyamna amadi mairoi singna changsinba khongjang singdana ka henba thabak sing security singna sathari ba sigi matangda su thamki madru Kuldip Singha na singda su hauji security singna thibu humigi thabak kaya ama satharaga leidi aini yadaba numai kya amasu singi mafam singgi fagat pangam le haina phongdoraki maduda maki maikeidigi hauji miyamna thajadaba aman leiriba si lehananaba security singna tawriba thabak thoram singa sigi matangda miyamna phongdokpa yaba wafam singdi yamna toina phongdokpiu madu natragadi miyamna government amasum security singna thajaba leirakloi haiba wafam su thamlakhi haina mayesona phongdokhi mangna hai moreda hana mutation leiramba yum inkol sing cookie singna bulldozer sizinaraga takhai gani haibigi paulai haina phongdorakpada Kuldip Singha ngarang mori the repeat action police forcing sanction duna lekre state ki chief minister na su adugumba amata tawhondana ba akanba instruction pibalai haina phongdoraki inai gi report amagi matungina haujuk state asida thoklibi irang asida cookie singi larhulu mari gi sauraba thaudang yauri haina phongdok lekre masida KNA ZRA KNFN amasum UKLF yauri adu bahariba lahulu mari asi suspension of operation sign tawnabada yaudribani hiramsigi matana kari wafam leibegi hangbada Kuldip Singha na suda laribu lahlobu sing thoklibi irang sida yauri habigi wafam maksu yai khamelok thokiba thawdok ta kuki gil lalhobigi designated camp da kadar ahu wakta maklemki hiramsigi matana suda lariba lalhobu singna ground rule thugari habigi report mahaki oina center da thampham thokpa sing thakre su handokta ba haibadudi government ki mathawni haiba thamlakhi haina mayesona permission phongdokhi haidi Makasa tharak poina to papom na social media da irang sagat pa sing faduna serak pigatori WhatsApp Facebook Instagram Twitter na sing tuan ma social media platforms in the law and order da akai ba tuan ba yaba video image picture thagat pa sandok liba mi sing faduna lamda ma sig ain gi mari lena ba provision gi makha da serak phangadori hiram sida Manipur government ki commissioner Home T Ranjit Singha na ngasi hukuma mathokle hukuma du palibadi haksang da aso apan nanganba natragana miyamgi lanagi lanthum na singba amanga da thokan bana singbagi video amasung picture image na singba electronic equipment sing pallabada tablet computer mobile phone na singba sisinaraga WhatsApp Facebook Instagram Twitter na singba tuan social media platform singi kuthang na sandorak liba amadi SMS mayam thadun irang tawba mani khongjang sangsinba singda mateng pangba natraga ihau sagatuna law and order akaiba tholapu yaba thabak toriba si state government na yam haksina lawi state government na wapam asida kupna yengsilaba matungda state asida mausa gi phibum hanjina na bagidama video ms pictures handokpa thingna bogor lawre maram asina kanagumba amatana masigumba video image pictures handok yare kanagumba na masigumba video image pictures leirabadi jurisdiction oiba oidaba khwaidigi manakpa SP da approach tabiyu satpiyu amadi sunaba legal action lakhanaba sin pisinbiyu phibum amatada makoina asigumba video image picture social media amatada thagaloidabni kanagumba athingba si khongauna bathulabadi maki matakta information technology act and rules amasum IPC gi mari leinaba provision gi makhara thabak lokhatkani haidenasu pawsta makhatana phongdorakli Makasa tharak poina ngasi phongkhiba pawna phampauksi gi
ꯇꯔꯦꯠꯁꯨꯕ ꯂꯩꯃꯥꯏꯗꯒꯤ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜ ꯀꯟꯇꯦꯟ ꯑꯃ ꯑꯣꯏꯅ ꯂꯧꯈꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯅ ꯊꯝꯖꯔꯝꯒꯦ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯃꯤꯁꯤꯗ ꯆꯦꯟꯅꯔꯤꯕꯁꯤꯡꯕꯨ ꯁꯤꯕꯒꯤ ꯁꯩꯔꯥꯛ ꯄꯤꯕꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯣꯏꯒꯅꯤ ꯗꯣꯛꯇꯔ ꯏꯔꯥꯕꯣꯠ ꯅꯧꯔꯩꯕꯝ ꯍꯧꯈꯤꯕ ꯖꯨꯂꯥꯏ ꯊꯥꯒꯤ ꯇꯥꯡ 6ꯇ ꯃꯍꯩꯔꯣꯏ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯈꯪꯅꯖꯕ ꯍꯦꯝꯖꯤꯠꯀ ꯂꯣꯏꯅꯅ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯇꯣꯡꯗꯨꯅ ꯃꯣꯏꯔꯥꯡꯂꯣꯝꯗ ꯀꯣꯏꯕ ꯆꯠꯈꯤꯕꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯂꯥꯛꯄꯗꯒꯤ ꯍꯟꯗꯛꯇ ꯃꯈꯣꯏꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃꯗꯒꯤ ꯃꯈꯣꯏ ꯑꯁꯤ ꯀꯨꯀꯤꯜ ꯂꯂꯧꯕꯁꯤꯡꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯪꯅꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯁꯤꯟ ꯊꯨꯡꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯁꯥꯇ꯭ꯔꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ CSOꯁꯤꯡ ꯀꯌꯥꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠꯄꯁꯤꯡꯗꯨ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯚꯥꯔꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯗ ꯑꯉꯝꯕ ꯊꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔꯗꯇ ꯅꯠꯇꯅ ꯚꯥꯔꯠꯀꯤ ꯑꯃꯗꯤ ꯚꯥꯔꯠꯀꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ ꯀꯌꯥꯅꯁꯨ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡꯕꯨ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯃꯔꯣꯝꯗꯁꯨ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯐꯥꯎꯕ ꯃꯤꯍꯥꯠ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡꯕꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯃꯈꯣꯏꯕꯨ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯍꯟꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯊꯥꯖꯕ ꯊꯝꯈꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ CBIꯒꯤ ꯀꯥꯡꯕꯨ ꯑꯃꯅ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯨꯅ ꯃꯍꯩꯔꯣꯏ ꯑꯅꯤꯗꯨꯕꯨ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ 5-6 ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯅꯕꯒꯤꯗꯃꯛꯇ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯂꯛꯄ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯈꯔꯗꯁꯨ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯕꯨ ꯍꯥꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯨꯀꯤꯜ ꯂꯂꯧꯕꯁꯤꯡꯗꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯕꯤꯕꯗ ꯅꯠꯇꯅ ꯅꯨꯃꯤꯠ 5-6ꯅꯤ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯊꯝꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯔꯦꯞ ꯇꯧꯕꯤꯈꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯁꯨ ꯅꯣꯡꯃ ꯂꯅꯥꯏ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥ ꯑꯃꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗꯁꯨ ꯋꯥꯉꯥꯡꯂꯣꯏ ꯑꯃꯅꯁꯨ ꯂꯤꯟꯊꯣꯏꯉꯥꯝꯕꯤ ꯑꯁꯤ ꯀꯨꯀꯤꯜ ꯂꯂꯧꯕ ꯃꯤꯑꯣꯏ 95ꯃꯨꯛꯅ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯊꯝꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯃꯈꯣꯏ ꯃꯌꯥꯝꯅ ꯒꯦꯡ ꯔꯦꯞ ꯇꯧꯕꯤꯔꯒ ꯃꯃꯩ ꯊꯪꯅ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯨꯅ ꯍꯥꯠꯇꯣꯛꯄꯤꯔꯒ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯄ ꯂꯩꯈꯤ ꯃꯁꯤꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯚꯥꯔꯠ ꯑꯃꯗꯤ ꯃꯥꯂꯦꯝꯗ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ ꯃꯔꯝꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯤꯑꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯁꯥ ꯉꯥꯗ ꯐꯥꯎꯕ ꯊꯣꯛꯂꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯗꯁꯨ ꯃꯍꯩꯔꯣꯏ ꯑꯅꯤꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 6ꯇ ꯆꯨꯔꯆꯥꯟꯄꯨꯔ ꯃꯅꯥꯛꯇꯒꯤ ꯐꯥꯗꯨꯅ ꯖꯤꯞꯀꯨꯝꯕ ꯒꯥꯔꯤ ꯑꯃꯗ ꯍꯥꯞꯆꯤꯜꯂꯒ ꯑꯔꯥꯞꯄꯁꯤꯡꯒꯤ ꯃꯐꯝ ꯑꯃꯗ ꯊꯝꯂꯕ ꯃꯇꯨꯡꯗ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤ ꯃꯃꯥꯟꯅꯕ ꯍꯦꯝꯖꯤꯠꯅ ꯑꯣꯠꯄ ꯌꯥꯕ ꯃꯑꯣꯡꯗ ꯑꯣꯠꯄꯤꯔꯒ ꯖꯨꯂꯥꯏꯒꯤ ꯇꯥꯡ 9ꯗ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯅ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯊꯝꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯃꯍꯥꯛꯄꯨ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯖꯨꯂꯥꯏꯒꯤ ꯇꯥꯡ 18ꯗ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯁꯨꯝꯅ ꯃꯥꯂꯦꯝꯁꯤꯗ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤꯕ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯕ ꯑꯃꯗꯤ ꯁꯔꯝꯆ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯈꯣꯏꯒꯤ ꯃꯔꯥꯜꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯏꯆꯝ ꯆꯝꯅ ꯖꯦꯜꯗ ꯃꯇꯝ ꯈꯔ ꯊꯝꯕꯅꯗꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯑꯣꯏꯕ ꯌꯥꯔꯣꯏ ꯃꯇꯥꯡ ꯑꯁꯤꯗ IPCꯒꯤ ꯁꯦꯛꯁꯟ 376 ꯀ꯭ꯂꯣꯁ A ꯀ꯭ꯂꯣꯁ 2ꯅꯆꯤꯡꯕꯗ ꯍꯥꯏꯔꯤꯕꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯍꯤ 19ꯒꯤ ꯃꯈꯥꯒꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗ ꯒꯦꯡ ꯔꯦꯞ ꯇꯧꯕꯤꯔꯕꯗꯤ ꯃꯔꯥꯜ ꯂꯩꯔꯕꯁꯤꯡꯗꯨ ꯐꯥꯏꯟꯒ ꯂꯣꯏꯅꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯕ ꯅꯠꯇ꯭ꯔꯒꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯐꯥꯎꯕ ꯄꯤꯕ ꯌꯥꯏ ꯑꯁꯤꯅꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯚꯥꯔꯠꯇ ꯍꯧꯈꯤꯕ ꯑꯣꯒꯁꯀꯤ ꯇꯥꯡ 18ꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯚꯥꯔꯠꯀꯤ ꯂꯣꯛ ꯁꯚꯥꯗ ꯚꯥꯔꯇꯤꯌꯥ ꯅꯌꯥ ꯁꯃꯤꯇꯤ ꯕꯤꯜ 2023 ꯍꯥꯏꯅ ꯏꯅꯧꯅꯧꯕ ꯕꯤꯜ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯆꯍꯤ 19ꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯅꯝꯗꯨꯅ ꯒꯦꯡ ꯔꯦꯞ ꯇꯧꯕꯤꯔꯕꯗꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯥꯎꯕ ꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯈꯔ ꯃꯔꯨꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯏꯔꯥꯟ ꯆꯩꯅꯥ ꯖꯄꯥꯟ ꯀ꯭ꯌꯨꯕꯥ ꯑꯃꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗꯗꯤ ꯒꯦꯡ ꯔꯦꯞ ꯑꯃꯗꯤ ꯔꯦꯞꯅꯆꯤꯡꯕ ꯀꯦꯁꯁꯤꯡ ꯆꯦꯟꯅꯕꯁꯤꯡꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯚꯥꯔꯠꯇꯗꯤ ꯀꯣꯔꯠꯅ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯑꯀꯛꯅꯕ ꯀꯦꯁ ꯈꯔ ꯈꯛꯇꯃꯛ ꯍꯥꯏꯕꯗꯤ ꯔꯦꯌꯔꯦꯁ ꯑꯣꯐ ꯗ ꯔꯦꯌꯔ ꯀꯦꯁꯁꯤꯡꯒꯤꯗꯃꯛ ꯂꯧꯈꯠꯂꯒ ꯒꯦꯡ ꯔꯦꯞꯁꯤꯡꯗ ꯆꯦꯟꯅꯕꯁꯤꯡꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯖꯃꯦꯟ ꯑꯃꯗ rarest of the rare case is one in which the crime is committed may result in intense and extreme indignation of the community and shock the collective conscience of the society oirabadi case adu rarest of the rare case ki manung chanba ya hairi makhatana asigumba case ngasi not only pre-planned brutal cold-blooded and sordid nature it should be unique not just because of the way it was committed but the impact it had on the society oigadabane hena su phongdokli mathata palliba masak sing asi kupna nainarabadi linthoingambi gang rape ki case asisu iramdam asidata natana bharat ki amadi malem gi mafam kya da su penaba madi nungai tabigi khulaw aikoina nongmata kangdana tari mataw sum hojik sathariba investigating agency singna ꯀꯨꯞꯊꯅ ꯊꯤꯒꯠꯄꯤꯗꯨꯅ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤ ꯃꯤꯍꯥꯠ ꯑꯃꯗꯤ ꯒꯦꯡ ꯔꯦꯞꯀꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯑꯃꯗꯤ ꯑꯁꯦꯡꯕꯗꯨ ꯄꯨꯊꯣꯛꯄꯤꯔꯕꯗꯤ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯁꯤꯁꯨ ꯔꯤꯌꯔꯦꯁ ꯑꯣꯐ ꯗ ꯔꯤꯌꯔ ꯀꯦꯁ ꯑꯣꯏꯐꯝ ꯊꯣꯛꯏ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ
ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯍꯪꯒꯠꯅ ꯌꯦꯡꯂꯨꯕꯗ ꯏꯪ 2012ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯒꯤ ꯇꯥꯡ 13ꯇ ꯗꯦꯜꯂꯤꯒꯤ ꯅꯤꯔꯚꯌꯥ ꯑꯁꯦꯡꯕ ꯃꯃꯤꯡ ꯅꯠꯇꯕ ꯍꯥꯏꯅ ꯀꯧꯕꯤ ꯆꯍꯤ 19 ꯃꯨꯛꯇ ꯉꯥꯏꯔꯤꯕꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤ ꯇꯝꯂꯤꯕꯤ ꯁꯥꯇ꯭ꯔꯤ ꯑꯃꯕꯨ ꯃꯍꯥꯛꯀ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯃꯤꯗꯥꯡꯗ ꯁꯤꯅꯦꯃꯥ ꯌꯦꯡꯂꯨꯔꯒ ꯍꯜꯂꯛꯄꯗ ꯍꯥꯟꯅꯅ ꯂꯝꯕꯤꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯕꯁ ꯑꯃꯅ ꯃꯈꯣꯏꯕꯨ ꯃꯨꯅꯤꯀꯥ ꯐꯥꯎꯕ ꯊꯤꯟꯕꯤꯒꯦ ꯍꯥꯏꯅ ꯇꯣꯡꯍꯜꯂꯒ ꯕꯁ ꯃꯅꯨꯡꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯇꯔꯨꯛꯅ ꯅꯤꯔꯚꯌꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯝꯗꯨꯅ ꯏꯖꯠ ꯃꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯌꯣꯠꯀꯤ ꯃꯁꯤ ꯑꯃꯅ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯊꯤꯡꯖꯤꯜꯂꯒ ꯁꯤꯔꯁꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯆꯦꯟꯕ ꯕꯁ ꯑꯗꯨꯗꯒꯤ ꯂꯥꯡꯊꯣꯛꯄꯤꯔꯝꯈꯤ ꯑꯁꯤꯒꯨꯝꯕ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯥꯔꯠ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯄꯦꯟꯗꯕ ꯈꯨꯜꯂꯥꯎꯒ ꯂꯣꯏꯅꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯀꯟꯕ ꯈꯨꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤꯕꯒ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯃꯩ ꯊꯪꯅ ꯀꯣꯟꯅ ꯅꯤꯔꯚꯌꯥꯒꯤ ꯀꯦꯁ ꯑꯁꯤ ꯔꯤꯌꯔꯦꯁ ꯑꯣꯐ ꯗ ꯔꯤꯌꯔ ꯀꯦꯁꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯇꯔꯨꯛꯀꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯈꯤꯗꯦ ꯑꯗꯨꯒ ꯃꯈꯣꯏ ꯃꯉꯥ ꯑꯃꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯥꯜ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ ꯍꯥꯏꯅ ꯔꯥꯏ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯒꯤ ꯖꯖꯃꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯊꯟꯇ ꯁꯤꯖꯈꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯗꯦꯜꯂꯤꯒꯤ ꯇꯤꯍꯔ ꯖꯦꯜꯗ ꯐꯪꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤ ꯀꯦꯁ ꯑꯁꯤꯁꯨ ꯅꯨꯡꯁꯤ ꯍꯩꯇꯕ ꯀꯨꯀꯤ ꯂꯜꯍꯧꯕꯁꯤꯡꯗꯨꯅ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯕꯨ ꯅꯤꯔꯚꯌꯥꯗꯒꯤ ꯍꯦꯟꯅ ꯑꯣꯠ ꯅꯩꯕꯤꯗꯨꯅ ꯔꯦꯞ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯄꯤꯔꯝꯕꯁꯨ ꯌꯥꯏ ꯃꯍꯥꯛꯀꯤ ꯈꯪꯅꯕ ꯍꯦꯝꯖꯤꯠꯄꯨꯅ ꯇꯥꯡ 9ꯗ ꯍꯥꯠꯈꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨꯅ ꯇꯥꯡ 13ꯗ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯊꯝꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯕꯤꯕꯒ ꯂꯣꯏꯅꯅ ꯔꯦꯞ ꯇꯧꯕꯤꯔꯕ ꯃꯇꯨꯡꯗ ꯍꯥꯠꯇꯣꯛꯄꯤꯈꯤ ꯍꯥꯏꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏꯉꯥꯝꯕꯤꯒꯤ ꯀꯦꯁ ꯑꯁꯤꯁꯨ ꯇꯁꯦꯡꯅ ꯔꯤꯌꯔꯦꯁ ꯑꯣꯐ ꯔꯤꯌꯔ ꯀꯦꯁꯅꯤ ꯍꯥꯏꯕꯁꯤꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯛꯏ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛ ꯑꯁꯤ ꯃꯁꯥꯒꯤ ꯆꯍꯤ 13 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ IPCꯒꯤ ꯁꯦꯛꯁꯟ 376ꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨ ꯁꯤꯕꯒꯤ ꯗꯟꯗꯤ ꯐꯥꯎꯕ ꯄꯤꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛ CBIꯅ ꯊꯤꯖꯤꯟꯕꯤꯗꯨꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯍꯦꯡꯂꯦꯞꯀꯤ ꯃꯐꯝ ꯑꯃꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯆꯤꯡꯅꯕ ꯃꯈꯣꯏ ꯃꯉꯥ ꯐꯥꯗꯨꯅ ꯈꯨꯂꯩ ꯊꯨꯅ ꯒꯨꯋꯥꯍꯥꯇꯤꯗ ꯄꯨꯗꯨꯅ ꯋꯥꯡꯄꯣꯡ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯃꯛꯄꯨ ꯑꯁꯦꯡꯕ ꯑꯃꯗꯤ ꯑꯆꯨꯝꯕ ꯋꯥꯡꯄꯣꯡ ꯆꯠꯊꯕꯤꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯊꯥꯡꯒꯩꯁꯤꯡꯅ ꯆꯦꯟꯅꯕ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯄꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡꯏꯟꯅ ꯐꯪꯐꯝ ꯊꯣꯛꯄ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯕꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯑꯣꯛ ꯁꯤꯕꯒꯤ ꯋꯥꯀꯠ ꯂꯥꯛꯂꯤ ꯃꯅꯤꯄꯨꯔꯗ ꯃꯇꯨꯡꯗ ꯑꯣꯛ ꯂꯣꯏꯕꯤꯅꯕ ꯃꯤꯑꯣꯏ ꯂꯩꯔꯛꯀꯅꯤ ꯊꯥꯖꯗ꯭ꯔꯦ ꯕꯤꯗ꯭ꯌꯥꯁꯥꯒꯔ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ 5 ꯌꯥꯎꯅ ꯃꯐꯝ ꯈꯔꯗ ꯄꯥꯛꯇꯛꯅꯅ ꯑꯣꯛ ꯁꯤꯕ ꯂꯦꯞꯇ꯭ꯔꯤ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯕꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯑꯣꯛ ꯂꯣꯏꯕꯤꯅꯕ ꯃꯤꯑꯣꯏ ꯂꯩꯔꯛꯂꯣꯏ ꯂꯣꯟ ꯂꯧꯔꯒ ꯑꯣꯛ ꯂꯣꯏꯖꯕ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯌꯥꯗꯤ ꯈꯝ ꯊꯦꯡꯅ ꯆꯩꯊꯦꯡꯅꯪꯂꯦ ꯍꯥꯏꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯄꯤꯒꯔꯤ ꯐꯥꯔꯃꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟ MAPPFAꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ L ꯕꯤꯗ꯭ꯌꯥꯁꯥꯒꯔꯒ ꯑꯈꯟꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯑꯣꯛ ꯁꯤꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯛꯂꯤ ꯍꯧꯖꯤꯛ ꯑꯣꯛ ꯅꯥꯔꯒ ꯁꯤꯕꯒꯤ ꯆꯥꯡ ꯑꯁꯤ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯄꯅ ꯏꯝꯐꯥꯜ ꯏꯁ ꯏꯝꯐꯥꯜ ꯋꯦꯁ ꯊꯧꯕꯥꯜ ꯀꯛꯆꯤꯡ ꯑꯃꯁꯨꯡ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯑꯣꯛ ꯁꯤꯕ ꯂꯦꯞꯇ꯭ꯔꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯁꯥꯃꯛ ꯀꯣꯟꯊꯧꯖꯝꯗ ꯑꯣꯛꯀꯤ ꯐꯥꯔꯝ ꯇꯧꯕꯅꯤ ꯃꯍꯥꯛꯀꯤ ꯐꯥꯔꯝ ꯈꯛꯇꯗ ꯆꯠꯂꯤꯕ ꯊꯥ ꯑꯃꯁꯨꯡ ꯃꯊꯪꯒꯤ ꯊꯥꯗ ꯃꯆꯥ ꯄꯣꯛꯀꯗꯕ ꯑꯣꯛ ꯃꯄꯤ 29 ꯌꯥꯎꯅ ꯑꯣꯛ ꯃꯄꯤ ꯑꯆꯧꯕ 50 ꯁꯤꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯣꯛ ꯃꯆꯥ ꯌꯥꯎꯅ ꯄꯨꯟꯅ ꯑꯣꯛ 250ꯒꯤ ꯃꯊꯛꯇ ꯍꯟꯗꯛ ꯁꯤꯈ꯭ꯔꯦ ꯃꯍꯥꯛꯇ ꯅꯠꯇꯅ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯑꯣꯏꯅ ꯑꯣꯛ ꯂꯣꯏꯖꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯐꯥꯔꯝꯗ ꯂꯩꯔꯤꯕ ꯑꯣꯛꯁꯤꯡ ꯄꯥꯛꯇꯛꯅꯅ ꯁꯤꯈ꯭ꯔꯦ ꯂꯣꯏꯅꯅ ꯌꯨꯝꯗ ꯑꯣꯛ 1-2 ꯂꯣꯏꯖꯕꯁꯤꯡ ꯐꯥꯎꯕ ꯂꯣꯏꯅ ꯁꯤꯈꯤꯕꯒꯤ ꯄꯥꯎ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯂꯩꯔꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯀꯨꯝꯖꯥ ꯏꯪ 2019 ꯍꯧꯅ ꯑꯣꯛꯁꯤꯡ ꯄꯥꯛ ꯁꯟꯅ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯊꯣꯛꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯗꯤꯃꯥꯄꯨꯔꯗꯒꯤ ꯑꯣꯛ ꯀꯌꯥ ꯂꯦꯞꯇꯅ ꯄꯨꯁꯤꯜꯂꯛꯄ ꯍꯧꯔꯛꯈꯤ ꯃꯗꯨ ꯊꯤꯡꯕꯤꯅꯕ ꯂꯩꯉꯥꯛꯇ ꯑꯣꯛ ꯂꯣꯏꯔꯤꯕꯁꯤꯡꯅ ꯇꯛꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ DCꯁꯤꯡꯅ ꯆꯦ ꯊꯣꯛꯄ ꯅꯠꯇꯅ ꯆꯞ ꯆꯥꯕ ꯊꯤꯡꯅꯕ ꯊꯕꯛ ꯂꯧꯈꯠꯄꯒꯤ ꯃꯃꯤꯗꯤ ꯇꯥꯈꯤꯗꯦ ꯍꯥꯏꯈꯤ ꯀꯨꯝꯖꯥ ꯏꯪ 2010 ꯑꯃꯁꯨꯡ ꯏꯪ 2012 COVID-19 ꯂꯥꯏꯆꯠ ꯃꯅꯨꯡꯗꯁꯨ ꯑꯣꯛ ꯄꯥꯛꯇꯛꯅꯅ ꯁꯤꯔꯛꯄꯗꯒꯤ ꯑꯣꯛ ꯂꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯁꯤꯟꯐꯝ ꯊꯥꯗꯣꯛꯅꯕ ꯌꯥꯎꯈꯤ ꯕꯦꯡꯛꯇꯒꯤ ꯂꯣꯟ ꯂꯧꯔꯒ ꯑꯣꯛ ꯂꯣꯏꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯣꯟ ꯁꯤꯡꯕ ꯉꯝꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯈꯤ ꯀꯨꯝꯖꯥ ꯏꯪ 2022 ꯑꯣꯛ ꯁꯤꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯈꯤ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯌꯥꯝꯕꯗ ꯑꯣꯛ ꯁꯤꯈꯤ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯒꯤ ꯚꯥꯏꯔꯁꯀꯤ ꯁꯥꯊꯤꯕ ꯍꯦꯟꯒꯠꯂꯛꯈꯤ ꯑꯆꯧꯕ ꯑꯣꯛꯀꯤ ꯐꯥꯔꯝ ꯀꯌꯥ ꯇꯨꯈꯤꯕꯅꯤ ꯌꯨꯝꯗ ꯂꯣꯏꯖꯕ ꯑꯣꯛ ꯀꯌꯥꯁꯨ ꯄꯥꯛ ꯁꯟꯅ ꯁꯤꯈꯤ ꯑꯣꯛ ꯁꯤꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯚ ꯄꯤꯒꯔꯤ ꯐꯥꯔꯃꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯚꯦꯇꯤꯅꯔꯤ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯁꯨꯡ ꯗꯥꯏꯔꯦꯛꯇꯔꯗ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯑꯁꯤ ꯁꯟꯗꯣꯛꯄ ꯊꯤꯡꯕꯤꯅꯕ ꯑꯃꯁꯨꯡ ꯁꯟꯗꯣꯔꯛꯂꯤꯕꯗꯨ ꯂꯥꯛꯁꯤꯟꯕꯤꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯂꯩꯉꯥꯛꯇꯒꯤ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯐꯪꯈꯤꯗꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ ꯃꯗꯨꯗꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯑꯣꯛ ꯂꯣꯏꯔꯤꯕ ꯃꯌꯥꯝꯗꯒꯤ ꯁꯦꯜ ꯈꯥꯏꯒꯠꯅꯔꯒ ꯂꯥꯏꯆꯠ ꯑꯁꯤꯅ ꯀꯥ ꯍꯦꯟꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯗꯤꯁꯏꯟꯐꯦꯛꯇꯦꯠ ꯀꯥꯞꯊꯣꯛꯈꯤ
ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯅ ꯑꯣꯛ ꯁꯤꯔꯤꯕ ꯐꯥꯔꯃꯔ ꯈꯔꯗꯒꯤ ꯑꯣꯛ ꯄꯨꯈꯠꯂꯒ ꯚꯦꯇꯤꯅꯔꯤ ꯍꯣꯁꯄꯤꯇꯥꯜ ꯁꯟꯖꯦꯟꯊꯣꯡꯗ ꯇꯦꯁ ꯇꯧꯕꯗ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ꯫ ꯇꯦꯁ ꯇꯧꯕ ꯑꯗꯨꯗ ꯆꯪꯕ ꯁꯦꯟꯐꯝ, ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯒꯥꯔꯤ ꯑꯋꯥꯏꯃꯜ, ꯗꯤꯁꯏꯟꯐꯦꯛꯇꯦꯠ ꯑꯃꯁꯨꯡ ꯁꯨꯅꯨ ꯄꯥꯎꯗꯔ, ꯂꯣꯏꯁꯤꯡ ꯄꯥꯎꯗꯔꯅꯆꯤꯡꯕ ꯂꯩꯕꯒꯤ ꯁꯦꯟꯐꯝ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯨꯊꯣꯛꯈꯤ꯫ ꯃꯃꯥꯡꯒꯤ ꯆꯍꯤꯗ ꯂꯩꯉꯥꯛꯇ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯨꯈꯠꯈꯤꯕ ꯋꯥꯐꯝꯗ ꯂꯩꯉꯥꯛꯅ ꯇꯥꯕꯤꯗꯕꯗꯒꯤ ꯍꯟꯗꯛ ꯃꯁꯥ ꯈꯪꯗꯕ ꯂꯩꯅꯥꯅ ꯑꯣꯛ ꯁꯤꯔꯕꯁꯨ ꯗꯤꯄꯥꯔꯠꯃꯦꯟꯗ ꯍꯥꯏꯔꯨꯕꯗ ꯀꯥꯟꯅꯐꯝ ꯂꯩꯔꯣꯏ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯄꯥꯎ ꯄꯤꯈꯤꯗꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯣꯛ ꯁꯤꯕꯒꯤ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄ ꯂꯩꯇꯦ ꯍꯥꯏꯅ ꯂꯩꯊꯣꯛꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯣꯛ ꯄꯥꯛꯇꯛꯅꯅ ꯁꯤꯔꯛꯄ ꯑꯁꯤꯅ ꯑꯣꯛ ꯂꯣꯏꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯈꯝ ꯊꯦꯡꯅ ꯋꯥꯅꯔꯦ꯫ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯀꯌꯥ ꯃꯥꯡꯂꯦ꯫ ꯑꯣꯛ ꯂꯣꯏꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯤ ꯂꯩꯉꯥꯛꯅ ꯁꯤꯈꯤꯕ ꯑꯣꯛꯀꯤ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ꯫ ꯂꯥꯏꯆꯠ ꯑꯁꯤ ꯃꯈꯥ ꯆꯠꯊꯔꯛꯇꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯛ ꯄꯥꯛꯇꯛꯅꯅ ꯁꯤꯔꯛꯄ ꯑꯁꯤꯅ ꯅꯥꯗꯕ ꯑꯣꯛ ꯂꯩꯕꯤꯅꯕ ꯃꯤ ꯂꯩꯇ꯭ꯔꯦ꯫ ꯑꯣꯛ ꯃꯆꯥ ꯌꯣꯟꯕꯗ ꯁꯤꯠꯇ꯭ꯔꯦ꯫ ꯀꯩꯊꯦꯜꯗꯅ ꯑꯣꯛꯀꯤ ꯃꯃꯜ ꯑꯁꯤ ꯀꯥ ꯍꯦꯟꯅ ꯍꯟꯊꯔꯒ ꯌꯣꯟꯅꯔꯤꯕ ꯑꯁꯤ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯕꯤꯐꯝ ꯊꯣꯛꯏ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯃꯤꯠꯌꯦꯡ ꯆꯪꯍꯧꯗ꯭ꯔꯕꯗꯤ ꯂꯥꯛꯀꯗꯧꯔꯤꯕ ꯆꯍꯤꯁꯤꯡꯗ ꯃꯅꯤꯄꯨꯔꯗ ꯑꯣꯛ ꯂꯣꯏꯕꯤꯅꯕ ꯃꯤ ꯂꯩꯔꯔꯣꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯆꯥꯅ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯦꯟ.ꯖꯤ. ꯏꯕꯣꯇꯣꯝꯕꯤꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯑꯣꯛ ꯅꯥꯗꯨꯅ ꯁꯤꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯛꯆꯤꯡꯗꯒꯤ ꯑꯣꯛ ꯑꯃ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯇꯒꯤ ꯑꯣꯛ ꯑꯁꯤꯕ ꯑꯃꯒ ꯄꯣꯁꯠꯃꯣꯔꯇꯦꯝ ꯇꯧꯔꯦ꯫ ꯃꯗꯨꯒꯤ ꯁꯦꯝꯄꯜꯁꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯔꯤ ꯂꯩꯅꯕ ꯂꯦꯕꯣꯔꯦꯇꯔꯤꯗ ꯊꯥꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯐꯪꯂꯕ ꯃꯇꯨꯡꯗ ꯑꯣꯛ ꯁꯤꯕꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯂꯒꯅꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇ ꯉꯥꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯑꯣꯛ ꯑꯅꯥꯕꯒꯤ ꯃꯅꯞ ꯃꯇꯤꯟ, ꯃꯈꯣꯏꯅ ꯂꯣꯛ ꯈꯨꯔꯛꯄꯅꯆꯤꯡꯕꯗ ꯌꯥꯎꯔꯛꯄ ꯃꯍꯤꯛꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏꯕꯗ ꯅꯥꯍꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯑꯗꯨꯕꯨ ꯑꯁꯤꯕ ꯑꯣꯛ ꯆꯥꯕ ꯃꯗꯨꯅ ꯃꯤꯑꯣꯏꯕꯗ ꯂꯥꯏꯅꯥ ꯁꯟꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯂꯩꯉꯥꯛꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯤꯀꯨꯞ ꯅꯍꯨꯝꯁꯤꯡꯅ ꯌꯦꯡꯁꯤꯜꯂꯦ ꯍꯥꯏꯈꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯍꯦꯜꯊ ꯁꯔꯚꯤꯁꯦꯁ ꯗꯣꯛꯇꯔ ꯀꯦ. ꯁꯆꯤꯀꯨꯃꯥꯔ ꯃꯉꯥꯡꯅ ꯄꯥꯎꯆꯦ ꯑꯁꯤꯗ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯑꯣꯛ ꯁꯤꯕꯒꯤ ꯄꯥꯎꯆꯦꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄ ꯊꯦꯡꯅꯕꯗꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯐꯨꯗ ꯁꯦꯐꯇꯤ ꯑꯣꯐꯤꯁꯔꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯑꯣꯛ ꯌꯣꯜꯂꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯁꯤꯟꯅꯅꯕ ꯈꯟꯈ꯭ꯔꯦ꯫ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯏꯅꯗꯤ ꯌꯣꯜꯂꯤꯕ ꯑꯣꯛꯁꯤꯡ ꯑꯁꯤ ꯑꯅꯥꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯃꯁꯤꯗꯤ ꯚꯦꯇꯤꯅꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯧꯒꯗꯕꯅꯤ꯫ ꯍꯦꯜꯊꯀꯤ ꯑꯣꯏꯅꯗꯤ ꯁꯥ ꯌꯣꯜꯂꯤꯕ ꯃꯐꯝ ꯑꯗꯨ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯕꯒꯦ, ꯀꯔꯝꯕ ꯃꯑꯣꯡꯗ ꯁꯥꯁꯤꯡ ꯑꯗꯨ ꯊꯝꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯟꯕꯇꯅꯤ꯫ ꯑꯐ꯭ꯔꯤꯀꯥꯟ ꯁ꯭ꯋꯥꯏꯟ ꯐꯤꯚꯔ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯂꯥꯁꯤꯀꯦꯜ ꯁ꯭ꯋꯥꯏꯟ ꯐ꯭ꯂꯨꯅ ꯁꯤꯕ ꯑꯣꯛ ꯆꯥꯕꯗ ꯃꯤꯑꯣꯏꯕꯅ ꯅꯥꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯇꯧꯕꯇꯕꯨ ꯃꯗꯨꯒꯨꯝꯕ ꯁꯥ ꯑꯗꯨ ꯆꯥꯔꯨꯕ ꯃꯇꯝꯗ ꯐꯪꯒꯗꯕ ꯃꯆꯤ ꯑꯣꯏꯕ ꯃꯆꯥꯛ ꯑꯗꯨ ꯐꯪꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫